Hello everyone, ngasi dia mayam famda singju subagi video chege mayam link tamina si ngasi ga igi singju se singju gi maruba mayal sing habdi thambau hawai maton amadi habi mana kai do adu di haproiba habdi maruina mapanam da leba manipuri singna singju sani utam da smile chabu ya ko singju se sunu do ta han bada thoiding lore ko thoiding se fajana mangonda yawa amot pasing do lokthok matungda fajana chamtho matungda gas ki flame se low dagi medium pau gi marak ta thamlaga thoiding che ka handabida munba matam do habdi petek lar ko matam petek kapok matam da adu khobo ngaurani thoiding che mule aduna mathangda sigi morok si ju chamthoknabo morok ni ko chamthoknabo morok si ju amu gas ki flame se medium da thamlaga morok se amu ngaurani ko ainu ji chambada yawa ising do adu do su kangkhre aduga ta khaibda su lairani ko ngauthok pasina aduga morok si ta khaiba loire morok si ta khaiba lura matungda mathangda besan si su amu ngaurani ko besan se munabo ngautune besan ngawsi di am loi hekte kasin gale ko magi mairau si henjin laga di horen mairau henjin laga di horen singju da hawoi dini ko aduna gas ki flame se pura lo da thamlaga besan se munba matam da adu phabo ngaudoi ne ko hwai se aina pung try to tingtho thamlabani ba tingtho laga thamlaba hwai se ising khaji tang haplaga pressure cooker se amuk tang kam handoi ni amuk tang kam bada ma dum mulani ko habdi tingtho omnina yam laina dum ateno tong yonu da mulle hwai se yam hena mullaga su singju se kai su hawte dana ko singju gi mayal oina bala futharo amadi kobi lere la futharo ga kobi ga sidi manipur gi mapal dam phang khuding da yam laina dum phangi dana ko kobi ga la futharo ga se akhoi ngambi bam khai yam pana soirani ko soiba lor matung da ne fan makhada aidi pungai mu kai mu kanghalle adi singju sidi kangi gai hawi dana ko aduna habde koina kobi ga la futharo ga se cham da ising yawma ga di ko aduna aina soiba lor matung da pungai ma fan makhada kanghalani to la futharo je aina magi maku ariba se lauthoktan adum soijale maramdi la futharo je loina sijina dawna te masung ma samtang sijina doini na ko sigi maku ariba maku se lauthokraga di la futharo je kangsale musale idana aina maku ariba se adum khara setharaga sumaina soibane ado singju subda di ariba se hawoi doina sumaina aina lauthokleini ko ngasai pressure cooker da amuk tang kamlaga phutki ba chawhai do adu amuk haplani chawhai se hapla matungda besan sidi tablespoon ahum gi chang da hapani ko aduga ngasai takhai ki ba thoiding do aduna tablespoon ani kitang helapna hapani yam da kitang helapna aduga morok makup se tablespoon ama haplani kana gumba morok yam sama pamba midi dum morok makup sa hapni ko aidi morok makup di haptre aduga mathangda chanaba changna thum haplani thum hapla matungda moising phajana totlani ko singju di phajana totli gai hawba hele haini ko singju se munna totpa lora matungda ate ko phadigo mana khara haplani phadigo mana hapasina singju gi maha amadi manam hengalani ko phadigo mana hapla matungda di yam just tamna yam light oina mix torni ko totlani phadigo gi asangba machu do mangdana ba ko do kanagumba midi singju se subda ngari hapase yawe aidi singju se subo matamda ngari sung hapti maramdi aidi nga cha taba numit ngakta sigi singju se chabane ko aduna aidi ngari hapchanre di singju subu su loiramnina ai video se ngasi di matang sida loisinjarage yeng video singbu thagatchari